Lakhipur online puthok saba January ki tang kuntaret irai numit ki Khomjinba Pao tabirase. Ahan bada maroi Pao. Laibak sin batung na pangthok na kibagum Barak Tampak ki mapam da sungarang humbutara mari suba Republic Day ki thoram mapung pa na pangthok na kre. Khelo India Youth Games ka mari lenana thangta sanaroi singi sports kit yenthokre. Manipuri ki hanagi kendra ki mantri Thaunaujam Chaubada Public Affairs ki lamda Padmasri mana pirakre. District Administration Jiribam dasu humbutara mari suba Republic Day ki thoram pangthokre amasung Kabui Union Manipur na sinduna Haipei Rani Kaidinlugi Chamaganipan suba mapok kuman thoram pangthokre. Hauzik mapung oiba pau tabirase. Barak Tampak ki jila ahum dasu humbutara mari suba Republic Day ki thoram mapung phana pangthokna ki Rajya ki Power Minister Nandita Garlosana Silchar Police Parade Ground da haunabi matungina jati ki machu ahum ki phiral chingkhat ki thoram da wa ngangladuna Srimati Garlosana Silchar Sahar asi Sponge City Project ki manung challagani hairaduna masina nongkana chubana Silchar Sahar da khusem gi ising ichaw toina thokpadagi kanba ngamlagani haiki mahangna makha taraduna Borkhola da Model College Silchar da BSc Nursing College Silchar Medical College and Hospital da phamung humpu amadi phamung nipu gi tongan ba ICU ani sabagi wafam su palam ki school gi mahiroi sing NCC Assam Police CRPF amadi BSF ki jawan singna numit asigi parade ki thorom da saruk yakhi. Platoon Commander SI Shomen Der Netritwe Armed Branch Platoon Karan Dhubi Platoon Commander Netritwe Gop Boys Higher Secondary School. সকল নিশ্চিতভাবে জেলাবাসী ভোগ করেছেন। কাছাড় জেলায় এইবার এক বিশেষ এবং গুরুত্বপূর্ণ প্রকল্প গ্রহণ করা হয়েছে। গত বছরে অভূতপূর্ব বন্যা আমাদের অনেক কিছু শিখিয়ে গেছে, অনেক সতর্কতার বর্তায় দিয়ে গেছে। তাই রাজ্য সরকার 4টি স্পঞ্জ সিটি প্রজেক্টের মধ্যে শিলচরকে অন্তর্ভুক্ত করেছে। এই প্রকল্পে বৃষ্টির জলকে ধরে রাখার বিশেষ উদ্যোগে নিয়োগ হবে। তাহলে কি এই দিন যেমন বৃষ্টিতে বর্তমানে শহর আজ কৃত্রিম বন্যা সৃষ্টি Humutara mari suba Republic Day ki thoram Lakhipur Subdivisional Loisangna silangduna Earl Higher Secondary School ki sanabungda pangthokre. Ayu ki pung mapan tabada Lakhipur ki SDO Sudip Natna jati ki machu ohum ki phiral chingkhat ki tungda Assam Police NCC amati school ki mahiroi singna pangthokpa March Pass ki salami okki. Thorum ga mari lenana nat ki oiba jagoi segi thorum se pangthokna ki. Aroi bada sanaba amati tongan balamda mai pakraba sing amasung Mars Pasta Bakok Matang Takraba Singda Mana Matam Yentoki Thoromasida Lakhipur ki MLA Kausik Rai SDPO Lakhipur Amati Atai Maru Oiba Miyoy Kayana Sarugyakhi গণরাজ্যের আত্মস্বরূপ এই সংবিধান গ্রহীত হওয়ার ঐতিহাসিক দিবসটিকে আমি শ্রদ্ধার সহিত দেশের স্বাধীনতার জন্য আত্মবলিদান দেওয়া অজ্ঞাত স্বাধীনতা সেনানী এবং সংবিধান রচয়িতা ডক্টর ভীমরাও আম্বেদকর তথা সংবিধান সভার
দেশভক্তগণকে আমি শ্রদ্ধা জানাইতেছি। জহর নবোদয় বিদ্যালয় পয়লাপুর গার্লস মার্চ পাস্টে প্রথম পুরস্কার জোরদার হাততালি। Lakhipur Municipality Board Lakhipur gi loisangda ngarang pangthokiba 63 suba Republic Day gi thoramda Lakhipur Municipal Board ki Vice Chairman Laisungam Robindrana jati gi machu ahum gi phiral singkhat ki thoramda Lakhipur Municipality Board ki Ward Commissioner sing amadi atai staff sing thoramda saruk jaki Lakhipur Khuman Club na club asigi loisangda 63 suba Prajatantra gi nimit pangthoki Club ki President Ingudam Tarun Kumar na jati ki machu ahum ki phiral singkhat ki thoramda club ki thoburan Ingudam Dijendra Hanagi General Secretary Singh Ingudam Binod amadi L Dinamani loinana NG Osini Kumar L Nandalal Ingudam Ongbi Binarani Huirem Ongbi Nandita Mutum Sagirani na chingba Miyoi Singh sarujaki Khaidem Thambal Academy School Lakhipur Khumanna 63 suba Republic Day gi thoram amasung Saraswati gi irat thoram su pangthokre ngarang ayukta school gi chairman Khaidem Kantana jati gi machu ahum gi phiral singkhat ki thoramda school gi oja sing bhairoi sing amadi ate staff sing na saruk yakhi haina school asigi vice principal Kangabam Suren gi cherolda hairi Rural Development Organization Tolan Khun amadi Apunba Village Mahila Organization Tolan Khun ga khusamnaduna Rural Development Organization Tolan Khun gi loisangda 63 suba Republic Day gi thorong ga mari leinana jati gi machu ahum gi phiral chingkhat ki loinana Tolan Khun football sanabungda Ngangom Basanta Kumarna meyai tangbal la leitengduna sanabagi thorong kya pangthoki baga loinana angam athau singda mana yentokpagi thorong pangthoki Thoramda athoiba mitunglen oina Nayagram GP President ki nominee Ngangom Brajakishore amadi Jamuna Devi President Apunba Village Mahila Organization Tolan Khun amadi Rural Development Organization Tolan Khun ki Treasurer N Nilamani Advisory Member Singh N Harimohan amadi H Manisanana Taistapam ki Aroibada Republic Day amadi lambi ki kudong thibadagi ngakthoknabagi matangda Ngangom Brajakishore na Khunja Singda maroiba wafam kaya phongdoki haina Rural Development Organization Tolan Khun gi General Secretary Ngangom Jitendra na phongdorakli Mitei Pukailup Lakhipur na 63 suba Republic Day gi thoram ngarang Manipuri Guest House Konjang Lekai da jati gi machu ahum gi phiral loop ki senior member Oinam Manoranjan na chingkat ki thoramda Yumnam Nadia Chan Konjangbam Nandababu Oinam Manoranjan Maibam Manidhon Soraisam Gaurababu Laisungbam Manihar Ingudam Gaurachandra Johnson Soraisam amadi Oza Nisikantana chingba miyoi singa sarujaki Handak Madhya Pradesh na yumbu oiduna January gi tang 38 dagi February gi tang 13 phawba pangthokadoriba Manga suba Khelo India Youth Games ta saruk yagadaba Assam gi thangta sanaroi singi Sports Kids yenthokre Bogeshwari Pukanani Indoor Stadium Dispur dangarang Assam gi Sports Director yauna pangthokiba thoramda Sports Kids sing adu Assam Thangta Association gi President amasung Team Manager oina chatkadoriba Wahengba Binoi Kumar da khusinakre haina Assam Thangta Association gi Joint Secretary Ingudam Sunan na khangalakli Manipur gi hanagi Kendra gi Mantri Thaunaujam Chauba Public Affairs ki lamda Padma Shri mana phangle iba ki damak makhoina pangthoki ba thabak thorom sigi damak Pradhan Mantri na Padma Award phanglaba singda thagat pa phangdokre Republic Day gi mangoina na mana sigi damak lauthoki bada Padma Award chamaga taruk Padma Vibhushan taruk Padma Bhushan mapan amasung Padma Shri Marifutra mathu yauri District Administration Jiribam na sinduna 63 suba Republic Day gi thoramda ngarang Jiribam Higher Secondary School gi sanabungda Jiribam gi DC W Malem ganba chenglei IAS na jati gi machu ahum gi phiral chingkhat ki Apunba Mars Pass contingent 38 bo
Chief Guest DC Jiribamna Chief Guest okiba DC Jiribamna salami okay Thauromgi loiselakpada makok mathang tarabasingda mana amadi thabak ningthina tawba official singdasu mana batam yenthokhi Thauromgi Chief Guest W Malemgan bachengleina wa ngangladuna JMC na awang nungpoki manungda ahumrak suboina khwaidagi phaba Best Performance Municipal Council gi award phanglakibada haraute am phongtokhi mahakna makha taraduna Forest Division na uchara lising tara mangaga chambri thakiba lenana revenue oina lupa lakh mari hena khongbotki haina phongtokhi Thauramda apunba ningol lu village level federation kadam talagi maige tegi makeup thoklo haiba lila macha amasu BLF ki maige tegi utkhi hairi The next contingent approaching towards of Zamadar RK Varot. Liba contingent nasi Apunba Ningolo Village Level Federation Kadamthala Manipur State Rural Livelihood Mission Jiribam District contingent nasibu Lusing Biribi Oinam Pinky. Contingent. Several achievements in Jiribam district during the last year under municipality. A construction and demolition waste management unit was inaugurated by the Honorable Minister Mahut. JMC was the best performing municipal council in Northeast and Hilly states for PMAYU. JMC was awarded the cleanest city in Swachh Survekshan 2022 below 15,000 population category in Northeast. This is the third consecutive award for JMC. On the forest. Lengsin Biraksi, what is with Physiotherapy Rehabilitation Center, Kurai Tangjam Laikai, Porongpat Ayangpali Road, near Jenims Crossing opposite CMO Infant East. Mapamasida Laliba January Kutramadui Poba, free the physiotherapy treatment Jagani. Offer period Manungasida, God is with Hellcat Amasabiraga, offer period Matung Haibadi, Lakliba February Yetang Amadagi, Kat Paibi Babuisina, lying with a 50% discount Pizagani, Loinana, medical Amadi, surgical items in Labda, 20% discount Pizagani, lying Jeremisinga Dudi, medicine, orthopedic physiotherapy, neurology, BP, stroke, Kwang Naba, Kuru Naba, Amadi, sport injury Nachingba, Ningtina Lying Jari, Akupa Marol Gidamag, 0385 7967 065 Natraga, 9436 403987 the contact the wheel. Jiribam ki Kamranga Government Aided LP School ki Golden Jubilee ki Thauram ZEO Jiribam TH Amurasi Chanu MES na Chief Guest oiduna pangthokre Golden Jubilee ki Thauram da A Tej Mani Singh President AJU AESTA Amadi SMC ki Convener Muhammad Abdul Manap Convener na Guest of Honor Amadi Functional President oina Daista Phamki Thauram ki manung channa Hana School asida oja oina thabak toramba oja singdasu ikai khumna botki Mapung maray phaba school haibadudi amuk oidri ZEO ama oina aigi level da karamba mawangda school se full fledged government ohenba yagadage haibadusu ai hona jage oja surfan ami kichu guarantee to dite pare na kintu ami chesta to korte pare angang singi interest to jengaga I'll do my level best. Kabui Union Manipur na sinduna Sawambung Kabui Khunjau da leiba Kabui Customary Council ki office da Samaga Nipan Suba Haipe Rani Gaidinlu gi mapok kumon thoram pangthokre Thauram da Rani Gaidinlu Kabui ki photo da leisu katuna ikai khumna ke Thauram adu da Manipur Kabui Women's Organization amadi All Manipur Kabui Students Union ki members sing su saruk jaki haina Kabui Union ki secretary Lanbon Kabui ki cherol amada phongdorokle Aroibada Maruiba Pao Amukhanna Laibak Sinbatung na pangthok na kibagum Barak Tampak ki mapam da sungarang Humbutara Mari Suba Republic Day ki thoram mapungpa na pangthok na kre Khelo India Youth Games ka mari lenana thangta sanaroi singi sports kit yenthokre Manipur ki hana ki kendra ki mantri Thaunaujam Chaubada Public Affairs ki lamda Padmasri mana pirakre
District Administration Jiribamdasu Humbutara Marisuba Republic Day ki thauram pangthokre amasung Kabui Union Manipur na sinduna Haipei Rani Kaidinlugi Chamagani Pan Suba Mapok Kumun thauram pangthokre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.